Manipurda ing tapa puraknabagi paikhatpa khongthang ama oina imung lising taret ki leifam sanaba center na ayaba pirakre haina chief minister na phongdokre ngasi tongan ba MLA sing amadi atai maru oiba officials sing amasung chief minister yauna paumi singa unabada chief minister na haikibada handak Manipurda ing tapa puraknabagi damag center gi luchingba singa unaba matamda mamang chahigi me thadagi haurakiba kalofki irangna mayum makai lehan khidraba imung singi yenglaga center na leifam sanabagi ayaba pibinaba haizarubada center na Manipurgi ing tapa puraknabagi damak ayaba pirakhibani hari chief minister na phongdokibada Manipurgi tangdu leita draba fibam na sokhallaba imung singi oina leifam yum chatret henba saduna leiba hobada natana imung amawamgi yum sanaba senthang sing Kaithaba haukraba matung anoba oina privacy fangdana amadi school college ki atmosphere da kaiba oiduna chai ama hena school amadi college ki relief camp sing da leiduna laklaba imung lising taret muki leifam sanaba yaba birakibani masada affected area oriba Vishnupur district ki oina yum lising amaga sumna taramanga Chandel district ki oina chamanga taramathoi Churchanpur district ki oina lising amaga chahum kuntra mathoi Imphal East ki oina chamanga marifadara mari Imphal West chani kunmanga Kaksing district ki oina lising amaga chani tarat Kamzong district ki oina humfudara mari Kangpopi district ki oina lising amaga chanipan humfudara humdoi Tangnopaur district ki oina chanipan marifu sanaba khongthang paikhalagani haiba wafam thamkre Masada sunnatana displaced person singileifam sanaba sentang kaithavada funding da award pa leibana imung lising ani chamanga mukki lupa lakh mari mukki changda hapinaba home minister da chief minister na taksin kre amadi mafam chaba jaga sing yengduna displaced person singileifam saba haure haina su phongdoki amadi Manipurgi fibam da hanagi punsi laknabagi damak honariba NDA lenga ki luchingba prime minister union home minister bu chief minister na thagatpa phongdoki displaced persons lairibasingsingi hongjinaba moigi awana si hana mating tawnaba haidana idugi koi tawba kadamda tawba matamda koi yum ayamba hongjinba yaba kai di mayamna su hena khangbere yum around 700 houses ki matabde yum sare adigi hongjinna gi mayam am su yawre ai koi school college lairiba thoga laiba ngamdriba privacy phangdriba mayam si aduga kitang home mada matam sang do se so sampur ni kala ko matam sang so imphal dagi so sampur sang matam sang ni moye matam sang ba ya ne ko ni khana ba jaga sing hai tar khara sigi school college dum nei sen basna academic atmosphere da sukai re aduga mu lairi ba mayam do su yam ware privacy later bani na aduna hai ba sing sigi privacy pin na bugi yum khara piu na hai jabani yum khara piu hai ba sida hujiki oina koina yum lising tariat hujiki oina ahanba pire yum lising tares da Vishnupur da lising amaga taramanga affected areas sing ayam basing like Sandel da yum changa ga tramathoi Churchanpur da lising amaga song kun tramathoi Imphal East da changa ga mokramari Imphal West da sani kunmanga Jiribam di hanori di koi kaino toroga laikra Kaksing da lising amaga sani taratret Kamzong da Budra ga mari Kangpopi lising amaga sani pan round adagi Tangopal Chanipan ga marfudra sumai to natro kana 7000 ge biji order pibi rahe aya pibi rahe aduga highly similar proposals ke koi urban gi area da su yum sagor si sina general gi ni affected area na taba sigi da su koi proposal to ba lai re urban gi lai dro mems